Matik Chadaba CM Kanglaipak Pumbada Apaspa 1958 Kun ngakwa hatpada senariba thongna pharaba maitai macha singda thongna phaduna leiraba atopa jata de thongna amata phudokpa ngamdraba commando singdo khudakta transfer tawba amadi khudakta justice phangnabagi damta khudakta thabaktagi thadok lokthokadabani aduga Matik Chadaba CM se ngasi Manipur paliba CM se akhoi sunya yaningdre aduna Matik Chadaba CM siju khudakta resign tawgadabani aduga Matik Chadaba lising purel amagi makhada akhoi hujik lainingdre akhoi ningtama pame amaromda akhoi miot minai mayam se khang mangamdre maramasina lising purel asisu khudaktagi lokthokadabani aduga Manipur da chanadiba amuba ain apuspa 1958 ase akhoi supam pamde sunya yaningde maramasina masiju khudakta Manipur dagi lokthokadabani haibachigi lising makhada aikoina mayam Manipur sira tawriba machi masida unkhanariba miot minai kayana thallaba achigumba amuba aini makhada chathariba mayam che praja singje khangbada asuki matik ware aikoise waba haibabu ahing amata yumda indijana yarekwa phangdre ija isu sing senaba ngamdre khun ngakpa singchina tawriba thabak che kaino haiba che ngasi gi sarkar sina karimata khangjinadana tumina laikre achuk yamba thajil laiba armed forces mayam che kadai da sizinaribage makhoi gi banglo ngangnaba sizinaribra natraga leiba ngakpada sizinaribra haiba question ja ita sing hangningi maramdi achuk yamba changa iba force sing chiga akhoi maitai praja sing chiga yengnabada ratio se 1:2 pharam maroi haiba abdi makhoi na henbagi changda leira abane ba khojik che maramachina achigumba kanadabada tawriba miwat minai mayam che khudaktagi thadok piu machichu sarkar singna athuba matamda miyeng changchin biu haiba che hajeraga ai losinjaraga